ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯀꯣ ꯑꯥꯏꯁ ꯍꯣꯇꯦꯜ ꯑꯦꯟ ꯔꯤꯖꯣꯔꯠ ꯍꯥꯏ ꯌꯦꯡꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨ ꯂꯩꯔꯦ ꯁꯣꯝꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯃꯤ ꯌꯥꯝ ꯌꯦꯡꯉꯝꯃꯤ ꯃꯐꯝꯗꯤ ꯐꯖꯩ ꯑꯩꯈꯣꯏ ꯉꯥ ꯈꯔ ꯂꯩ ꯍꯥꯏ ꯀꯣꯏ ꯐꯤꯁꯀꯤ ꯇꯥꯏꯞꯇꯅꯦ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯎꯐꯪꯗꯤ ꯃꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯣꯏꯁꯦ ꯂꯣꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯤꯅ ꯑꯩꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁ꯭ꯇꯣꯞꯇꯅꯤ ꯆꯥꯗꯣꯏꯁꯦ ꯃꯊꯛꯇ ꯀꯩ ꯆꯥꯈꯠꯂꯒ ꯀꯩ ꯂꯩꯒꯦꯗꯤ ꯈꯪꯗꯦ ꯃꯣꯏ ꯇꯥꯏꯃꯤꯡꯁꯨ ꯂꯩꯔꯦ 11 AM to 7 PM ꯄꯥꯔꯇꯤ ꯁꯣꯝ ꯐꯝꯈ꯭ꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤ ꯃꯣꯏ ꯃꯦꯆꯤꯟꯒ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯠ ꯕꯦꯕꯔꯦꯖꯀꯤꯁꯤꯀꯣ ꯑꯅꯝꯕꯅ ꯔꯦꯗ ꯇꯤ ꯐꯪꯉꯦ ꯖꯤꯟꯖꯔ ꯇꯤ ꯐꯪꯉꯦ ꯂꯦꯃꯟ ꯇꯤ ꯄ꯭ꯔꯤꯃꯤꯌꯝ ꯏꯂꯥꯏꯆꯤ ꯇꯤ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯍꯣꯠ ꯆꯣꯀ꯭ꯂꯦꯠ ꯍꯣꯠ ꯃꯤꯜꯛ ꯒ꯭ꯔꯤꯟ ꯇꯤ ꯑꯦꯛꯁꯄ꯭ꯔꯦꯁꯣ ꯑꯗꯒꯤ ꯀꯦꯄꯨꯆꯤꯅꯣ ꯃꯣꯆꯥꯆꯤꯅꯣ ꯂꯥꯇꯦ ꯑꯗꯒꯤ ꯀꯣꯜ ꯕꯦꯕꯔꯦꯖꯇꯅꯀꯣ ꯐ꯭ꯔꯦꯁ ꯐ꯭ꯔꯨꯠ ꯖꯨꯏꯁ ꯀꯣ ꯑꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯩꯈꯣꯏꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯁꯦꯡꯕꯩꯗꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯁꯤꯗ ꯇꯧꯒꯗꯕꯅꯦꯕ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯒꯤ ꯑꯇꯣꯞꯄ ꯂꯧꯔꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯒꯀꯣ ꯑꯣꯀꯦ ꯃꯣꯏꯅ ꯁꯔꯞ ꯇꯧꯋꯦꯕ ꯑꯗꯣ ꯁꯤ ꯔꯤꯖꯣꯔꯠꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯑꯣꯏꯗꯣꯏꯔꯣ ꯃꯊꯛꯁꯦ ꯃꯊꯛ ꯀꯥꯔ ꯀꯩꯀꯩ ꯂꯩꯗꯣꯏꯅꯣ ꯍꯣꯏ ꯌꯥꯏ ꯍꯥꯏꯐꯦꯠꯇꯪ ꯇꯨꯔ ꯃꯆꯥ ꯑꯝꯇꯪ ꯇꯧꯕ ꯌꯥꯏꯀꯣ ꯑꯩ ꯇꯨꯔ ꯃꯆꯥ ꯑꯃ ꯇꯧꯍꯟꯒꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯩ ꯄꯥꯔꯇꯤꯗꯨꯅꯦ ꯁꯤꯅ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯄꯦꯠꯀ ꯊꯥꯔꯒꯀꯣ ꯐꯦꯃꯤꯂꯤꯒꯤ ꯐꯦꯃꯤꯂꯤꯌꯥ ꯍꯥꯏꯁꯦ ꯃꯣꯏ ꯏꯁꯄꯦꯅꯤꯁꯀꯤ ꯂꯦꯡꯒ꯭ꯋꯦꯖꯅꯦꯕ ꯑꯣ ꯐꯦꯃꯤꯂꯤꯌꯥ ꯍꯥꯏꯁꯦ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯁꯤ ꯔꯨꯝ ꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣ ꯔꯨꯝ ꯄꯤꯕ꯭ꯔꯥ ꯃꯣꯏ ꯐꯦꯃꯤꯂꯤ ꯁꯥꯔ ꯍꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯀꯤꯡꯒꯨꯝꯕ ꯇꯧꯔꯁꯨ ꯁꯤꯗ ꯇꯧꯒꯦ ꯑꯗꯨꯝ ꯌꯥꯏ ꯑꯣꯀꯦ ꯁꯤ ꯕꯨꯀꯤꯡ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯂꯧꯒꯦ ꯆꯥꯔꯖꯦꯁꯁꯦ ꯕꯨꯀꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯕꯥꯔꯗꯦꯒꯨꯝꯕ ꯕꯥꯔꯗꯦꯒꯨꯝꯕꯒꯤ ꯑꯣꯀꯦ ꯇꯧꯋꯦ ꯑꯗꯣ ꯔꯨꯝꯒꯤ ꯑꯣꯏꯅ ꯔꯤꯖꯣꯔꯠꯀꯤ ꯇꯥꯏꯞꯇ ꯂꯩꯕꯗꯣ ꯂꯩꯕ ꯌꯥꯕ ꯅꯥꯏꯠ ꯁ꯭ꯇꯦꯒꯨꯝꯕ ꯁꯦ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯀꯣ ꯁꯣꯝꯒꯤ ꯑꯩ ꯂꯥꯛꯆꯒꯦ ꯁꯣꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯦ ꯁꯤꯁꯦ ꯔꯤꯖꯣꯔꯠ ꯂꯥꯛꯀꯗꯣꯏꯅꯦ ꯑꯣ ꯁꯤꯅ ꯔꯤꯖꯣꯔꯠ ꯂꯥꯛꯀꯗꯕ ꯍꯧꯖꯤꯛ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯊꯣꯜꯂꯤꯀꯥꯟꯗ ꯃꯃꯤꯡꯁꯦ ꯄꯨꯂꯞ ꯊꯣꯛꯂꯧꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯀꯦ ꯑꯣꯏꯅ ꯑꯣꯀꯦ ꯑꯗꯒꯤ ꯁꯣꯝꯗꯅ ꯁꯨꯝ ꯑꯍꯥꯡꯕꯁꯤꯅ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛ ꯂꯥꯛꯀꯗꯣꯏꯅꯦ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛ ꯂꯥꯛꯀꯗꯣꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯣꯀꯦ ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯦ ꯑꯩꯈꯣই ꯐꯨꯜ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯃꯊꯛꯁꯤꯅ ꯀꯩ ꯂꯩꯒꯦ ꯁꯤꯅ ꯔꯨꯐꯇꯣꯞ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯕꯥꯔꯗꯦꯒꯨꯝꯕꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯁꯤ ꯑꯗꯨꯝ ꯕꯥꯔꯗꯦ ꯑꯗꯨꯝ ꯌꯥꯔꯦ ꯏꯚꯦꯟ ꯑꯣ ꯑꯦꯅꯤ ꯏꯚꯦꯟ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯀꯦ ꯍꯩꯖꯤꯡꯄꯣꯠꯀꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯣ ꯃꯊꯛꯀꯤ ꯇꯦꯛꯅꯣꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯇꯦꯀꯣ ꯍꯥꯏꯁꯦ ꯔꯨꯐ ꯍꯥꯏꯁꯦ ꯔꯨꯐꯇꯣꯞ ꯍꯥꯏꯅꯦꯕ ꯔꯨꯐꯇꯣꯞ ꯍꯥꯏꯕ ꯔꯨꯐꯇꯣꯞꯀꯤꯁꯨ ꯁꯤ ꯕꯨꯀꯤꯡꯁꯤ ꯀꯃꯥꯏꯅꯗꯤ ꯇꯧꯏ ꯔꯦꯠꯁꯦ ꯕꯨꯀꯤꯡꯒꯤ ꯔꯦꯠꯁꯦ ꯄꯨꯡꯗ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯜ ꯗꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯅ ꯍꯣꯜ ꯗꯦ ꯔꯨꯐ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯐꯇꯣ ꯁꯤꯐ ꯑꯅꯤꯒꯤ ꯀꯩꯅꯣꯗꯣ ꯄꯦꯃꯦꯟꯗꯣ ꯑꯗꯨꯝ ꯄꯨꯂꯞ ꯇꯧꯔꯒ ꯑꯣꯀꯦ ꯁ꯭ꯇꯦꯖꯁꯨ ꯁꯥꯔꯦꯀꯣ ꯁꯤꯗ ꯍꯣꯜ ꯗꯦꯒꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯕ꯭ꯔꯣꯁꯦ ꯍꯣꯜ ꯗꯦꯒꯤꯁꯦ ꯍꯣꯜ ꯗꯦꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯃꯥꯎꯟꯗꯤ ꯈꯥꯏꯗꯣꯛ ꯊꯝꯕꯅꯦꯕ ꯈꯥꯏꯗꯣꯛ ꯊꯝꯃꯒ ꯑꯗꯣ ꯍꯣꯜ ꯗꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯇꯧꯕ ꯇꯥꯔꯦ ꯑꯦꯃꯥꯎꯟꯁꯦ ꯀꯌꯥꯒ ꯂꯩꯒꯦ ꯃꯤꯗ ꯈꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯃꯥꯎꯟꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡ ꯏꯚꯤꯅꯤꯡꯒꯁꯦ ꯃꯃꯟꯁꯦ ꯃꯥꯟꯅꯗꯦꯕ ꯑꯌꯨꯛꯇꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯚꯤꯅꯤꯡꯗꯅ ꯈꯔ ꯍꯦꯟꯒꯠꯄ ꯑꯣꯀꯦ ꯃꯣꯔꯅꯤꯡꯗꯅ ꯈꯤꯇꯪ ꯇꯥꯏꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯃꯈꯥ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯌꯦꯡꯁꯤ ꯁꯤꯅ ꯐꯥꯎꯟꯇꯦꯟ ꯃꯆꯥ ꯑꯃ ꯐꯥꯎꯟꯇꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯗꯀꯣ ꯌꯥꯝ ꯐꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯥꯔꯛꯑꯅꯤ ꯈꯤꯇꯪ ꯃꯝꯊꯔꯛꯑꯒꯗꯤꯀꯣ ꯑꯣꯀꯦ ꯏꯃꯥꯟꯅꯕ ꯃꯈꯥ ꯂꯩꯍꯧꯔꯤ ꯍꯥꯡꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯥꯡꯕꯁꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯗꯦꯠ 20ꯗꯒꯤ ꯍꯥꯡꯕꯅꯦ ꯁꯤꯅ ꯇꯣꯞ ꯐ꯭ꯂꯣꯔ ꯍꯥꯏꯁꯦ ꯇꯣꯞ ꯐ꯭ꯂꯣꯔꯒꯤꯁꯦ ꯔꯨꯐꯇꯣꯞꯀꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯔꯨꯐꯇꯣꯞꯀꯤꯗꯣ ꯑꯗꯨꯒ 11 AM ꯗꯩꯅ 3 PM ꯐꯥꯎꯀꯣ ꯑꯩꯈꯣꯏꯅ 2600 ꯑꯣ 2600 ꯑꯣꯏꯕ ꯑꯗꯨꯒ 4 PM ꯗꯩꯅ 7 PM ꯐꯥꯎꯁꯦ 3500 ꯑꯗꯨꯝ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯃꯇꯝꯁꯦ ꯕꯨꯀꯤꯡ ꯂꯩꯈ꯭ꯔꯒꯗꯤ ꯌꯥꯗꯦ
สมัยน่ะมากี่11ได้น่ะ3บอก4ได้น่ะ7บอก extend ป่ามันก็ดีต้องโนมันก็ต้องไว้เรา โอเคโอเคน้องมันอันนี้มาต่อก็ต้องเราเบียร์ ก็ต้องยาวก็ โอเคอันนี้สินะfast floor กี่ตัว ฟาสต์โฟร์กี่สิ familiar ไอ้ตัว familiar อันนั้นสินะเรทจะกันหันได้บ่มัน2600 2000 3500 3000เลยบ่ก็ก็ได้ดี거기 birthdayꯒꯨꯝꯕ ꯁꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯒꯨꯝꯕ ꯄꯨꯂꯞ ꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯔꯥꯏꯁ chicken ꯄꯤꯁ ꯑꯣꯞꯁꯟꯅꯦꯕ ꯑꯗꯒꯤ ꯄꯀꯣꯗꯥ ꯒ꯭ꯔꯦꯚꯤꯀꯣ ꯑꯗꯩ ꯗꯥꯜ ꯆꯥꯛꯍꯥꯎ ꯈꯦꯔ ꯁꯤ ꯄꯨꯂꯞ ꯌꯥꯎꯔꯒ 400 ꯑꯃꯃꯝꯗ ꯄꯔ ꯍꯦꯠꯇꯀꯣ ꯄꯔ ꯍꯦꯠꯇ 400 ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯅꯨꯗ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯀꯩꯅꯣꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯞꯇꯥꯔꯒꯗꯤ 15% ꯗꯤꯁꯀꯥꯎꯟ ꯂꯩꯒꯗꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯥꯔꯗꯦꯒꯤ ꯏꯚꯦꯟꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯦꯛ ꯁꯤꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕ ꯑꯗꯒꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯈꯣꯠꯄ ꯑꯣꯀꯦ ꯏꯚꯦꯟ ꯃꯦꯅꯦꯖꯃꯦꯟꯁꯨ ꯂꯣꯏꯅ ꯇꯧꯋꯦ ꯑꯣꯀꯦ ꯑꯗꯨ ꯍꯥꯏꯗꯤ ꯔꯦꯠ ꯑꯩꯈꯣꯏ ꯁꯤꯒꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯦꯅꯨ ꯄ꯭ꯔꯥꯏꯁꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 15% ꯗꯤꯁꯀꯥꯎꯟ ꯇꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯨꯀꯤꯡ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯏꯚꯦꯟ ꯑꯣꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯣꯀꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩ ꯁꯤ ꯃꯐꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯔꯥꯎꯟ ꯌꯥꯝꯅ ꯐꯖꯕꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯨꯕꯗꯁꯨ ꯑꯗꯨꯝ ꯎꯔꯦꯀꯣ ꯑꯩꯈꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯨꯈꯤꯒꯦ ꯃꯦꯝ आइस क्रीम मेरे कई फ्लेवर नु भाई बटर स्कॉच हो गया ओके हाउ ब्रो कमाई तो गए तुम बा कौन हाउ ब्रो कमाई तो गए कौन सा हाउ ब्रो मैं दिल लोई तो रे तो मैं नंगा उदों मान रहे तो सागी那个全天的你，开大嘞，开大嘞，没开大嘞，没开成那个，啊，对不对？ 真的弄爱 bro 弄爱 bro คุ้มดูสิอย่างที่ดีมันก็ซาไปนะเซมเลยเอ้ยคุยดีอะไรมาหรอดูขี้อัดมาเนี่ยเดฟดัสदारू पिएगा विस्की पिएगा कुन चलेगा क्या ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦꯝꯕꯒꯤꯁꯨ ꯎꯔꯦ ꯊꯣꯛꯃꯦ ꯌꯣꯡꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯂꯣꯏ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯤ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯕꯅꯤ ꯑꯗꯣ ꯁꯤꯅ ꯔꯨꯞ ꯇꯣꯞꯅꯤ ꯔꯨꯞ ꯇꯣꯞꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯨꯕꯨꯗꯤ ꯈꯔ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯣ ꯔꯨꯞ ꯇꯣꯞꯁꯤꯅꯗꯤ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯤꯇꯪ ꯃꯣꯏꯁꯦ 14 ꯐꯦꯕꯋꯥꯔꯤ 2020ꯗ ꯁꯪꯒꯥꯈꯤꯕꯅꯤ ꯑꯩꯈꯣꯏ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯅꯨꯃꯤꯠꯇꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯪꯒꯥꯈꯤꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯜꯐꯤ ꯅꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯁꯦꯜꯐꯤ ꯅꯝꯅꯔꯤ ꯐꯖꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯁꯦ ꯃꯇꯥꯡ ꯑꯁꯤꯗ拜。Bye bye